ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ. ꯈꯨꯜ ꯂꯩꯀꯥꯏ ꯑꯃꯗ ꯀꯨꯜꯂ ꯀꯧꯕ ꯅꯍꯥ ꯑꯃꯒ ꯏꯕꯣꯝꯆꯥ ꯀꯧꯕ ꯅꯍꯥ ꯑꯃꯒ ꯂꯩꯔꯝꯃꯤ. ꯀꯨꯜꯂ ꯑꯃꯗꯤ ꯏꯕꯣꯝꯆꯥ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ. ꯀꯨꯜꯂ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯇꯜꯂꯤ. ꯏꯕꯣꯝꯆꯥꯗꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯖꯩ. ꯏꯕꯣꯝꯆꯥ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯊꯕꯛ ꯁꯨꯍꯧꯗꯕ ꯌꯥꯗꯦ ꯈꯟꯖꯕ, ꯌꯨꯝꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯖꯕ ꯅꯍꯥ ꯑꯃꯅꯤ. ꯑꯗꯨꯕꯨ ꯀꯨꯜꯂ ꯊꯕꯛ ꯁꯨꯕ ꯇꯟꯖꯔꯕꯁꯨ ꯏꯕꯣꯝꯆꯥꯅ ꯊꯕꯛ ꯁꯨꯕ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯉꯥꯏꯖꯩ. ꯏꯕꯣꯝꯆꯥꯅ ꯉꯝꯗꯕ ꯃꯇꯥꯡ ꯌꯧꯔꯛꯂꯕꯗꯤ ꯆꯪꯁꯤꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯖꯩ, ꯑꯗꯨꯒ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯩ. ꯃꯕꯥꯅꯤꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯑꯁꯤ ꯑꯍꯜ ꯂꯃꯟꯈꯩꯅ ꯀꯥꯏꯅꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯆꯩ. ꯉꯁꯤꯁꯨ ꯏꯕꯣꯝꯆꯥ ꯃꯤꯒꯤ ꯈꯣꯡꯕꯥꯜ ꯇꯧꯔꯤ. ꯀꯨꯜꯂꯅ ꯐꯝꯗꯨꯅ ꯉꯥꯏꯔꯤ. "ꯃꯔꯨꯞ ꯏꯕꯣꯝꯆꯥ, ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯛꯏꯁꯦ ꯐꯅꯗꯤ ꯌꯥꯝꯃꯤꯁꯦ, ꯀꯌꯥꯝ ꯇꯧꯈꯤꯗꯣꯏꯅꯣ?" "ꯋꯥꯠꯂꯤ ꯃꯔꯨꯞ, ꯅꯣꯡ ꯅꯤꯅꯤꯗꯤ ꯆꯪꯈꯤꯅꯤꯌꯦ ꯇꯧꯕ ꯂꯣꯏꯕꯗ." "ꯋꯥꯠꯂꯤꯍꯦ ꯑꯗꯨꯗꯤ, ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯜꯂꯨꯗꯅ ꯇꯧꯕꯗꯣ." "ꯂꯣꯏꯁꯤꯜꯂꯗꯕꯅꯦ. ꯃꯁꯤꯒꯤ ꯑꯩꯅ ꯆꯩ ꯌꯨꯡꯂꯤꯕ ꯃꯄꯥꯁꯤ ꯐꯥꯎꯕ ꯇꯧꯔꯝꯈꯤꯒꯦ ꯇꯧꯕꯅꯤ ꯃꯔꯨꯞ." "ꯑꯁ, ꯁꯥꯡꯉꯤꯍꯦ. ꯆꯩꯁꯦ ꯈꯔ ꯅꯛꯁꯤꯜꯂꯛꯎꯔꯣ ꯃꯔꯨꯞ?" "ꯀꯨꯏꯔꯣꯏꯍꯦ, ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯉꯥꯏꯌꯨ. ꯃꯇꯝꯁꯨ ꯌꯥꯝ ꯉꯜꯂꯤ. ꯅꯪꯅ ꯆꯩꯁꯦ ꯅꯛꯁꯜꯂꯛꯑꯗꯤ ꯑꯩ ꯍꯌꯦꯡ ꯀꯨꯏꯅ ꯆꯪꯒꯅꯤꯌꯦ." "ꯋꯥꯗ꯭ꯔꯣ ꯅꯪꯅ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯁꯨꯕ ꯄꯥꯝꯂꯤꯗꯨꯕꯣ? ꯅꯣꯏ ꯄꯥꯕ ꯍꯥꯏꯔ ꯃꯁꯥ ꯀꯜꯂꯤ, ꯊꯕꯛ ꯐꯖꯅ ꯁꯨꯔꯤ, ꯂꯧꯁꯨ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯅ ꯅꯪꯗꯤ ꯁꯨꯗꯅ ꯂꯩ ꯌꯥꯔꯤꯕꯅꯤ ꯃꯔꯨꯞ. ꯊꯕꯛ ꯁꯨꯗ꯭ꯔꯗꯤ ꯀꯩ ꯇꯧꯔꯒ ꯂꯩꯅꯤ ꯃꯔꯨꯞ?" "ꯑꯩ ꯂꯩꯁꯤꯗꯤ ꯃꯔꯨꯞ. ꯍꯧꯖꯤꯛꯇꯤ ꯀꯣꯏꯕ ꯂꯥꯡꯕꯒꯤ ꯃꯇꯝꯅꯤ. ꯁꯨꯝ ꯀꯥꯟꯗ ꯂꯥꯡꯍꯧꯗꯅ ꯀꯔꯝꯕꯗ ꯂꯥꯡꯍꯧꯒꯦ ꯍꯥꯏꯅꯣ?" "ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯤ ꯃꯔꯨꯞ ꯀꯨꯜꯂꯒꯤ ꯋꯥꯗꯣ. ꯑꯗꯣ ꯑꯩꯅ ꯊꯕꯛ ꯆꯠꯇꯕ ꯅꯨꯃꯤꯠꯇ ꯏꯕꯥꯅꯤꯁꯨ ꯀꯣꯏꯔꯤ ꯂꯥꯡꯂꯤꯁꯤꯗꯤ. ꯃꯔꯨꯞ, ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ." "ꯑꯗꯨꯅꯦꯕ, ꯌꯨꯝ ꯆꯠꯁꯦ, ꯏꯔꯨꯖꯔꯒ ꯈꯨꯜ ꯃꯇꯣꯟ ꯐꯥꯎꯕ ꯊꯣꯛꯎꯁꯦ." "ꯃꯔꯨꯞꯀꯤꯁꯦ ꯈꯨꯟ ꯃꯇꯣꯟꯒꯤ ꯏꯆꯟꯗꯣ ꯌꯦꯡꯅꯤꯡꯕ ꯃꯥꯜꯂꯤꯗ." "ꯅꯠꯇꯦꯍꯦ, ꯌꯦꯡꯅꯤꯡꯗꯦꯍꯦ. ꯃꯔꯨꯞꯁꯨ ꯋꯥꯈꯜ ꯀꯥꯗꯤ." ꯀꯨꯜꯂꯒ ꯏꯕꯣꯝꯆꯥꯒ ꯌꯨꯝꯗ ꯀꯥꯔꯛꯂꯦ ꯋꯥꯔꯤ ꯁꯥꯗꯨꯅ, ꯑꯗꯨꯒ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯈꯨꯜ ꯃꯇꯣꯟ ꯐꯥꯎꯕ. ꯈꯨꯜ ꯃꯇꯣꯜꯒꯤ ꯏꯆꯜ ꯀꯣꯟꯊꯣꯡꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯁꯥꯟꯅꯔꯤ. ꯀꯨꯜꯂꯒ ꯏꯕꯣꯝꯆꯥꯒ ꯂꯥꯛꯄ ꯎꯕꯗ ꯏꯆꯜ ꯁꯥꯟꯅꯕ ꯂꯦꯞꯄꯤ, ꯑꯗꯨꯒ ꯏꯕꯣꯝꯆꯥꯗ ꯈꯣꯏꯗꯥꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ. "ꯃꯔꯨꯞ ꯀꯨꯜꯂ, ꯏꯆꯜꯁꯦ ꯅꯪꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯤꯁꯦ ꯎꯕ꯭ꯔꯥ?" "ꯃꯔꯨꯞ, ꯃꯥꯏꯁꯦ ꯑꯩꯉꯣꯟꯗ ꯌꯦꯡꯕ ꯅꯠꯇꯦꯗ, ꯃꯔꯨꯞꯇꯅꯤꯗ ꯌꯦꯡꯂꯤꯁꯦ." "ꯅꯠꯇꯦꯍꯦ, ꯅꯪꯉꯣꯟꯗꯅꯤ." ꯃꯕꯥꯅꯤ ꯅꯪꯉꯣꯟꯗꯅꯤ ꯑꯩꯉꯣꯟꯗꯅꯤ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯅꯩ. ꯏꯆꯟ ꯅꯣꯛꯂꯤ ꯃꯕꯥꯅꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯗꯨꯅ. ꯀꯨꯜꯂꯅ, "ꯃꯔꯨꯞ, ꯍꯜꯂꯁꯦ." "ꯍꯣꯏ ꯍꯜꯂꯁꯦ. ꯑꯗꯣ ꯏꯆꯟꯅ ꯌꯦꯡꯉꯤꯁꯦ ꯑꯩꯉꯣꯟꯗꯔ ꯅꯪꯉꯣꯟꯗꯔ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯈꯪꯈꯤꯁꯦ." "ꯀꯃꯥꯏ ꯈꯪꯗꯣꯏꯕ? ꯅꯪ ꯂꯝꯕꯤ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯑꯩꯉꯣꯟꯗꯒꯤ ꯃꯥꯡ ꯊꯥꯅ ꯆꯠꯂꯣ, ꯑꯩꯅ ꯁꯣꯝꯗ ꯅꯪꯒꯤ ꯇꯨꯡꯗ, ꯑꯗꯨꯗꯤ ꯈꯪꯉꯅꯤꯌꯦ." "ꯍꯣꯏ ꯃꯔꯨꯞ." ꯀꯨꯜꯂꯒ ꯏꯕꯣꯝꯆꯥꯒ ꯂꯝꯕꯤ ꯋꯥꯡꯃꯗ ꯆꯠꯂꯝꯃꯤ. ꯏꯆꯜ ꯏꯕꯣꯝꯆꯥꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ, ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ. ꯀꯨꯜꯂꯅ, "ꯌꯥꯔꯦ ꯈꯪꯉꯦ, ꯌꯨꯝ ꯍꯜꯂꯁꯦ." "ꯁꯥꯎꯔꯤꯔꯣ ꯃꯔꯨꯞ?" "ꯁꯥꯎꯗꯦꯍꯦ, ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯑꯗꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩ ꯊꯟꯗ ꯂꯥꯛꯄꯗꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯅꯣꯛꯄꯅꯦꯕ, ꯑꯗꯨꯒ ꯉꯁꯤꯅ ꯃꯔꯨꯞꯇ ꯑꯣꯏꯅ ꯌꯦꯡꯂꯒ ꯃꯣꯃꯣꯟꯒ ꯅꯣꯛꯑꯦꯕ. ꯃꯥꯒꯤꯁꯦ ꯏꯕꯥꯅꯤ ꯈꯠꯅꯍꯟꯅꯕ ꯇꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ." "ꯉꯥꯏꯈꯣꯅꯦ ꯃꯔꯨꯞ, ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ?" "ꯏꯆꯟꯁꯦ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇ ꯊꯣꯝꯂꯝꯒꯦ, ꯃꯃꯥꯏꯗꯔ ꯃꯃꯤꯠꯇꯔ ꯑꯃ." "ꯌꯥꯔꯦꯍꯦ, ꯂꯥꯛꯑꯣ. ꯏꯕꯥꯅꯤꯕꯨ ꯃꯥꯒꯨꯝꯕꯤ ꯅꯨꯄꯤꯁꯤꯅ ꯈꯠꯅꯍꯟꯕ ꯉꯝꯒꯗ꯭ꯔꯣ? ꯂꯥꯛꯑꯣ, ꯀꯥꯟꯅꯗꯦ." ꯏ ꯁꯨꯝ ꯀꯥꯔꯛꯄ, ꯅꯠꯇ꯭ꯔꯒ ꯃꯥꯒꯤꯁꯤꯕꯨ ꯁꯣꯅꯣꯒ ꯆꯨꯖꯥꯠꯂꯣ? ꯏꯕꯣꯝꯆꯥꯒ ꯀꯨꯜꯂꯒ ꯌꯨꯝꯗ ꯍꯜꯂꯛꯂꯦ. ꯑꯁꯨꯝꯅ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯕꯣꯝꯆꯥ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯐꯝ ꯑꯃꯗ ꯊꯕꯛ ꯁꯨꯕꯒꯤ ꯆꯠꯄ ꯇꯥꯔꯝꯃꯤ. ꯀꯨꯜꯂꯅ, "ꯃꯔꯨꯞ ꯏꯕꯣꯝꯆꯥ, ꯅꯪ ꯆꯠꯇꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯕꯣ? ꯅꯪ ꯆꯠꯈ꯭ꯔꯗꯤ ꯑꯩꯗꯤ ꯏꯊꯟꯇ ꯁꯣꯅꯣ ꯆꯨꯔꯅꯤꯍꯦ." "ꯆꯠꯇꯕ ꯌꯥꯗꯕꯅꯦ. ꯏꯄꯥꯅ ꯍꯥꯟꯅ ꯊꯕꯛ ꯁꯨꯔꯒ ꯂꯩꯔꯨꯕ ꯃꯐꯝ ꯑꯗꯨꯗꯅꯦ. ꯄꯥꯕꯗꯨ ꯍꯟꯗꯛꯇꯤ ꯃꯁꯥ ꯌꯥꯝ ꯁꯣꯜꯂꯤ, ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯀꯌꯥ ꯉꯝꯗ꯭ꯔꯦ, ꯅꯪꯁꯨ ꯈꯪꯂꯤꯗꯨꯅꯤ. ꯑꯗꯨꯅ ꯑꯩ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯃꯔꯨꯞ." "ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯥꯛꯀꯦ ꯃꯔꯨꯞ. ꯑꯩ ꯃꯔꯨꯞ ꯂꯩꯇ꯭ꯔꯗꯤ ꯌꯥꯝ ꯋꯥꯔꯅꯤꯕ." "ꯑꯩ ꯂꯩꯇ꯭ꯔꯁꯨ ꯏꯆꯜ ꯂꯩꯔꯤꯁꯤꯗꯤ." "ꯑꯁ, ꯄꯜꯂꯛꯀꯅꯨꯍꯦ ꯃꯗꯨꯏ ꯅꯨꯄꯤꯗꯣ. ꯃꯥꯏꯗꯣ ꯊꯋꯣꯏꯀꯤ ꯇꯧꯕ ꯑꯃ ꯌꯥꯎꯔꯤ. ꯏꯊꯟꯇ ꯆꯠꯂꯗꯤ ꯀꯣꯟꯊꯣꯡꯗꯨꯗꯅꯦ ꯉꯥꯊꯗꯅ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯅꯣꯛꯁꯤꯜꯂꯛꯑꯦ. ꯂꯛꯅꯗꯅꯒꯁꯨ ꯇꯧꯏ. ꯃꯔꯨꯞꯀ ꯆꯠꯂꯒꯅ ꯃꯔꯨꯞꯇ ꯑꯗꯨꯝ ꯌꯦꯡꯉꯤ, ꯑꯩꯉꯣꯟꯗ ꯍꯥꯟꯅꯐꯥꯎ ꯌꯦꯡꯂꯛꯇꯦ." "ꯂꯝ ꯌꯥꯝ ꯍꯦꯟꯕ ꯅꯨꯄꯤꯅꯦ." "ꯂꯝ ꯌꯥꯝ ꯍꯦꯟꯅꯤ. ꯅꯣꯡꯃ ꯏ ꯀꯥꯔꯛꯇꯅ ꯆꯪꯁꯤꯜꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯕ ꯃꯈꯩ ꯊꯥꯖꯤꯟꯗꯣꯏꯅꯤ." "ꯌꯥꯔꯦꯍꯦ, ꯅꯨꯄꯤꯗꯧꯅ." "ꯑꯗꯣ ꯑꯩꯁꯨ ꯂꯥꯛꯑꯒꯦꯀꯣ. ꯃꯔꯨꯞꯅ ꯆꯠꯇꯧ ꯃꯐꯝꯗꯨꯗ ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ." "ꯃꯇꯝ ꯈꯔꯗꯤ ꯑꯥꯗ ꯂꯩꯗꯣꯏꯅꯤ. ꯂꯥꯛꯇꯣꯏ ꯑꯣꯏꯔꯗꯤ ꯅꯐꯤ ꯅꯔꯣꯜ, ꯃꯩꯇꯥꯜ ꯑꯁꯤꯕ, ꯌꯥꯏꯉꯪ ꯑꯍꯤꯡꯕ, ꯏꯃꯥꯒꯤ..." "ꯌꯥꯔꯦ, ꯑꯩ ꯂꯣꯏ ꯈꯪꯉꯤꯁꯦ ꯀꯩꯗꯧꯔꯒꯦ?
ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯕꯒ ꯀꯨꯜꯂꯒ ꯏꯕꯣꯝꯆꯥꯒꯗꯨ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯀꯨꯜꯂ ꯑꯃꯗꯤ ꯏꯕꯣꯝꯆꯥ ꯅꯣꯡ ꯅꯤꯅꯤ ꯆꯪꯅ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯊꯕꯛ ꯁꯨꯕ ꯂꯝꯗꯒꯤ ꯂꯥꯛꯅꯔꯝꯃꯤ꯫ ꯏꯕꯣꯝꯆꯥꯅ ꯃꯄꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯥꯅ ꯂꯩꯔꯝꯕ ꯌꯨꯝ ꯃꯆꯥ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯨꯜꯂ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯗꯨꯅ ꯏꯕꯣꯝꯆꯥ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯎ ꯌꯥꯟꯕ, ꯌꯨꯝ ꯁꯥꯕꯒꯤ ꯊꯕꯛ ꯀꯌꯥ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯏꯕꯣꯝꯆꯥ ꯊꯕꯛ ꯍꯜꯂꯛꯄꯗ ꯀꯨꯜꯂ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯨꯞ, ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤꯅ? ꯅꯍꯥꯟꯈꯩꯗꯤ ꯊꯦꯡꯉꯤꯒ ꯉꯜꯂꯤꯒ ꯌꯥꯝ ꯁꯥꯎꯕꯅꯦ꯫ ꯃꯔꯨꯞ, ꯅꯪꯅ ꯊꯦꯡꯅ ꯂꯥꯛꯑꯁꯨ ꯑꯩ ꯀꯩꯝ ꯋꯥꯔꯣꯏ ꯍꯧꯖꯤꯛꯇꯤ꯫ ꯀꯩꯅꯣꯅꯦ, ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯃꯔꯝꯗꯣ꯫ ꯑꯩ ꯍꯥꯏꯒꯦ ꯋꯥꯔꯤꯗꯣ꯫ ꯃꯔꯨꯞ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯃꯨꯁꯤꯗ꯫ ꯅꯪꯅ ꯊꯕꯛ ꯆꯠꯈꯤꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯂꯥꯛꯄꯩ ꯋꯥꯅꯤꯗ꯫ ꯀꯩꯅꯣꯅꯦ ꯃꯔꯨꯞꯅ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕꯔꯣ ꯃꯔꯨꯞ? ꯑꯁꯦꯡꯕꯅꯦꯃꯤ ꯃꯔꯨꯞ꯫ ꯁꯦꯡꯉꯦꯀꯣ? ꯑꯁ, ꯃꯔꯨꯞꯄꯨ ꯑꯩꯅ ꯅꯨꯄꯤꯅꯦꯅ ꯑꯃꯨꯛ ꯂꯛꯅꯗꯅ ꯑꯣꯏꯅꯗꯅ ꯂꯩꯒꯗ꯭ꯔꯣ? ꯃꯈꯥ ꯂꯤꯔꯛꯑꯣ ꯑꯗꯨꯗꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡ ꯕꯦꯝꯕꯦꯝꯆꯥ ꯀꯧꯏ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏ, ꯌꯥꯝ ꯆꯝꯃꯦ꯫ ꯑꯁ, ꯑꯩꯗꯤ ꯃꯥꯒꯤ ꯋꯥꯔꯤ ꯈꯨꯁꯥ, ꯃꯥꯒꯤ ꯃꯤꯅꯣꯛꯇꯨꯗ ꯄꯨꯔꯥ ꯉꯥꯎꯔꯦ ꯃꯔꯨꯞ꯫ ꯑꯗꯨꯗꯤ ꯃꯔꯨꯞ ꯑꯣꯏꯅ ꯍꯌꯦꯡꯗꯣ ꯊꯕꯛ ꯆꯠꯂꯣ, ꯑꯩ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦ꯫ ꯍꯦ, ꯑꯗꯨꯗꯤ ꯌꯥꯔꯣꯏꯍꯦ, ꯃꯔꯨꯞ ꯑꯗꯨꯝ ꯆꯠꯂꯣ꯫ ꯅꯪ ꯑꯃꯨꯛ ꯄꯥꯝꯈꯤꯅꯤ ꯕꯦꯝꯕꯦꯝꯆꯥꯗꯣ꯫ ꯐꯥꯒꯤ ꯇꯧꯕꯅꯤ ꯃꯔꯨꯞ, ꯅꯇꯧ ꯌꯦꯡꯅꯤꯡꯗꯅ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯀꯨꯜꯂꯒꯤ ꯃꯅꯥꯛꯇ ꯕꯦꯝꯕꯦꯝꯆꯥ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯎꯅꯔꯝꯃꯤ꯫ ꯏꯕꯣꯝꯆꯥ ꯍꯦꯛ ꯍꯜꯂꯛꯄꯒ ꯀꯨꯜꯂꯅ ꯋꯥꯔꯤ ꯂꯤꯗꯨꯅ ꯍꯔꯥꯎꯅ ꯄꯥꯎ ꯇꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯏꯕꯣꯝꯆꯥꯅ ꯕꯦꯝꯕꯦꯝꯆꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯃꯤꯁꯤꯡꯗ ꯍꯪꯅꯕꯁꯨ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯕꯦꯝꯕꯦꯝꯆꯥꯅ ꯍꯥꯏꯔꯤꯕ ꯑꯅꯛꯄ ꯈꯨꯜ ꯑꯗꯨꯗꯒꯤꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯁꯨ ꯆꯠꯇꯨꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯕꯦꯝꯕꯦꯝꯆꯥꯒꯤ ꯃꯔꯝꯗ ꯈꯪꯂꯝꯗꯦ꯫ ꯀꯅꯥꯅꯣꯅꯦ ꯃꯔꯨꯞ ꯀꯨꯜꯂꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯕꯣ? ꯃꯥꯅ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗꯗꯤ ꯃꯥꯕꯨ ꯈꯪꯕ ꯀꯅꯥꯁꯨ ꯌꯥꯎꯗꯦ꯫ ꯑꯗꯨꯒ ꯃꯥꯅ ꯀꯨꯜꯂꯒꯤ ꯃꯅꯥꯛꯇ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯦ ꯍꯥꯏꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯁ, ꯎꯁꯨ ꯎꯗꯦ, ꯈꯪꯗꯦ ꯍꯥꯏ, ꯀꯅꯥꯝꯇꯅꯁꯨ ꯈꯪꯗꯦ ꯍꯥꯏ꯫ ꯍꯌꯦꯡꯗꯤ ꯑꯩ ꯊꯕꯛ ꯆꯠꯂꯔꯣꯏꯒꯦ, ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯏꯕꯣꯝꯆꯥ ꯊꯕꯛ ꯁꯨꯕ ꯁꯥꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯨꯜꯂꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯕꯣꯝꯆꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯃꯀꯣꯛ ꯁꯝ ꯆꯞ ꯌꯨꯡꯉꯤ꯫ ꯀꯨꯜꯂꯅ ꯅꯣꯛꯂꯤꯁꯤꯕꯨ ꯅꯨꯄꯤꯗꯨ ꯂꯥꯛꯂꯕ ꯖꯥꯠꯂꯥ? ꯂꯥꯛꯑꯒꯅ ꯀꯔꯝ ꯀꯥꯟꯗ ꯀꯔꯣꯝꯗꯒꯤ? ꯉꯁꯥꯏꯗꯒꯤ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯌꯦꯡꯂꯤꯕꯅꯤ꯫ ꯑꯩ ꯆꯪꯂꯒ ꯇꯨꯃꯤꯟꯅ ꯌꯦꯡꯂꯨꯔꯒꯦ꯫ ꯏꯕꯣꯝꯆꯥꯅ ꯁꯨꯝ ꯅꯛꯁꯤꯜꯂꯛꯏ꯫ ꯀꯨꯜꯂꯒ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯐꯥꯎꯗꯤ ꯐꯖꯩꯅꯦ꯫ ꯃꯔꯨꯞ ꯀꯨꯜꯂꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯗꯤ ꯆꯨꯝꯃꯤꯗꯅ꯫ ꯐꯛꯂꯥꯡ ꯑꯍꯣꯕꯁꯤꯗ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒꯦ ꯑꯩ꯫ ꯏꯕꯣꯝꯆꯥꯅ ꯐꯛꯂꯥꯡ ꯑꯍꯣꯕꯗꯒꯤ ꯀꯨꯜꯂꯒ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯏꯕꯣꯝꯆꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯤꯍꯨꯜ ꯌꯥꯝꯅ ꯀꯟꯅ ꯀꯤꯅ ꯆꯣꯡꯏ꯫ ꯏꯕꯣꯝꯆꯥꯅ ꯎꯔꯤꯕꯗꯨ ꯑꯁꯦꯡꯕꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯌꯦꯡꯏ꯫ ꯀꯨꯜꯂ ꯁꯔꯨ ꯄꯣꯂꯥꯡ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯟꯅ ꯅꯣꯛꯂꯤ꯫ ꯋꯥꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯕꯣꯝꯆꯥ ꯀꯤꯕꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯜꯂꯤ꯫ ꯀꯔꯤꯅꯣ? ꯑꯩꯕꯨ ꯃꯪꯂꯥ ꯇꯥꯏꯕꯪꯂ ꯎꯔꯤꯁꯤꯕꯣ? ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯪꯉꯒꯦ, ꯊꯕꯛ ꯍꯜꯂꯛꯄ ꯁꯥꯗꯨꯅ꯫ ꯏꯕꯣꯝꯆꯥ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯃꯇꯝ ꯍꯦꯛ ꯌꯧꯕꯒ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯁꯥ ꯄꯨꯝꯕ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯏꯕꯣꯝꯆꯥꯅ ꯀꯨꯜꯂꯕ ꯀꯧꯏ꯫ ꯃꯔꯨꯞ ꯀꯨꯜꯂ, ꯃꯔꯨꯞ ꯀꯨꯜꯂ꯫ ꯍꯥꯎ ꯃꯔꯨꯞ, ꯅꯪ ꯍꯜꯂꯛꯑꯕꯣ? ꯀꯩꯗꯧꯔꯦ? ꯅꯁꯥꯒ ꯊꯛ ꯊꯛ ꯅꯤꯛꯂꯤꯁꯤꯕꯣ? ꯈꯣꯟꯖꯦꯜꯀꯥꯗꯣ ꯍꯧꯗꯣꯡ ꯃꯆꯥꯅ ꯈꯣꯡꯕꯗꯧꯅ꯫ ꯀꯨꯜꯂꯕꯨ ꯀꯩ ꯈꯨꯀꯧꯅꯣ? ꯑꯩ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ ꯃꯔꯨꯞ꯫ ꯀꯨꯜꯂꯅ ꯏꯁꯤꯡ ꯄꯤꯊꯛꯏ꯫ ꯏꯕꯣꯝꯆꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯉꯁꯤ ꯀꯩ ꯊꯕꯛ ꯁꯨꯔꯛꯀꯦ ꯅꯪꯅ ꯅꯁꯥꯒ ꯅꯤꯛꯏꯗꯨꯕꯣ? ꯇꯨꯔꯦꯜꯗ ꯉꯥꯄ꯭ꯔꯨꯝꯒ ꯇꯥꯜꯂꯛꯏꯔꯕ? ꯅꯪꯒꯤ ꯅꯨꯄꯤ ꯕꯦꯝꯕꯦꯝꯆꯥꯗꯨꯗꯤ ꯂꯥꯛꯇ꯭ꯔꯕꯣ ꯉꯁꯤ? ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯅꯣ, ꯃꯥꯗꯤ ꯑꯩ ꯎꯗ꯭ꯔꯗꯤ ꯂꯩꯉꯝꯗꯕꯅꯤ꯫ ꯑꯩꯁꯦ ꯃꯥꯅ ꯄꯥꯝꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯐꯣꯡꯗꯣꯛꯄ ꯉꯝꯖꯗꯕꯅꯤ, ꯅꯨꯄꯤꯅꯤꯅ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯆꯠꯈꯤꯕꯗꯤ? ꯆꯠꯈꯤꯕꯗ ꯉꯥꯏꯔꯤꯗ꯫ ꯕꯦꯝꯕꯦꯝꯆꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒꯅꯤ ꯃꯔꯨꯞꯅ ꯂꯥꯛꯏꯁꯦ꯫ ꯅꯕꯥꯅꯤꯁꯦ ꯁꯨꯡꯊꯦꯡ ꯍꯦꯛ ꯊꯦꯡꯅꯗꯦ꯫ ꯑꯗꯣ ꯃꯔꯨꯞ, ꯑꯩ ꯅꯣꯡꯅꯤꯡꯁꯤꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯦ ꯍꯥꯏꯔꯛꯇ꯭ꯔꯕ? ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯔꯗꯕꯅꯤ꯫ ꯍꯥꯏꯔꯨꯅꯨ ꯃꯔꯨꯞ, ꯏꯕꯥꯅꯤ ꯍꯌꯦꯡ ꯍꯜꯂꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯨꯗ꯫ ꯍꯦꯔꯥꯗ ꯃꯔꯨꯞ, ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯐꯪꯂꯝꯗꯥꯏꯁꯤꯗ ꯍꯜꯂꯁꯤꯕꯨ ꯀꯩꯅꯣ? ꯃꯔꯨꯞꯀꯤꯗꯣ ꯀꯜꯂꯛꯏꯔꯥ ꯅꯕꯨꯛ ꯐꯠꯇ꯭ꯔꯤꯔꯥ ꯑꯃ ꯇꯧꯔꯦ꯫ ꯏꯕꯣꯝꯆꯥ ꯍꯦꯛ ꯕꯨꯠꯅꯤ ꯁꯔꯨ ꯄꯣꯂꯥꯡꯅꯤ ꯅꯨꯄꯤ ꯑꯗꯨ ꯍꯥꯏꯅꯗꯤ ꯍꯥꯏꯔꯝꯗꯦ꯫ ꯀꯨꯜꯂꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛ ꯁꯥꯎꯈꯤꯗꯅ ꯍꯥꯏꯗꯨꯅ ꯈꯠꯅꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯏꯕꯣꯝꯆꯥꯅ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅꯗꯤ ꯊꯦꯝꯂꯝꯃꯤ꯫ ꯀꯨꯜꯂꯅ ꯏꯕꯣꯝꯆꯥꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯝꯃꯤ꯫ ꯍꯟꯁꯤ ꯍꯥꯏꯗꯨꯅ ꯌꯥꯈꯤꯗ꯭ꯔꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯗꯣ
ꯅꯪꯒꯤ ꯕꯦꯝꯕꯦꯝꯆꯥꯗꯣ ꯑꯩ ꯉꯥꯏꯍꯜꯂꯝꯃꯣ ꯑꯩꯒꯁꯨ ꯈꯪꯅꯒꯦ ꯍꯣꯏ ꯅꯪ ꯍꯌꯦꯡ ꯈꯔ ꯉꯟꯅꯗꯤ ꯍꯜꯂꯣ ꯑꯗꯨꯒ ꯈꯪꯅꯍꯟꯒꯦ ꯑꯩꯅꯕꯨꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩ ꯍꯥꯏꯅ ꯈꯪꯍꯟꯈ꯭ꯔꯕꯅꯤ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ ꯃꯔꯨꯞ ꯑꯁꯨꯝꯅ ꯏꯕꯣꯝꯆꯥ ꯄꯣꯊꯥꯔꯝꯃꯤ ꯀꯨꯜꯂꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯤꯗꯨꯅ ꯆꯥꯃꯤꯟꯅꯔꯒ ꯄꯣꯊꯥꯔꯝꯃꯤ ꯑꯍꯤꯡꯗꯨꯃ ꯏꯕꯣꯝꯆꯥ ꯇꯨꯝꯕ ꯌꯥꯗꯅ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨ ꯎꯔꯤ ꯀꯨꯜꯂ ꯕꯦꯝꯕꯦꯝꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯇꯨꯝꯕ ꯌꯥꯗꯅ ꯂꯩꯔꯤ ꯅꯣꯡꯉꯥꯜꯂꯦ ꯏꯕꯣꯝꯆꯥ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯀꯨꯜꯂ ꯕꯦꯝꯕꯦꯝꯆꯥꯕꯨ ꯉꯥꯏꯔꯤ ꯕꯦꯝꯕꯦꯝꯆꯥ ꯂꯥꯛꯂꯦ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯑꯩ ꯉꯥꯏꯔꯝꯂꯤꯔꯕ ꯍꯣꯏ ꯅꯪ ꯂꯥꯛꯑꯔꯣꯏꯗ꯭ꯔꯅ ꯈꯜꯂꯨꯔꯕꯅꯤ ꯑꯩꯗꯤ ꯉꯁꯤ ꯈꯔ ꯊꯦꯡꯉꯛꯄꯁꯤꯗ ꯌꯨꯝꯗ ꯊꯕꯛ ꯈꯔ ꯆꯤꯟꯕ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯊꯦꯡꯂꯁꯨ ꯂꯥꯛꯇꯤ ꯂꯥꯛꯏꯗꯅ ꯑꯩꯁꯨ ꯍꯣꯏ ꯑꯩꯁꯨ ꯂꯥꯛꯀꯅꯤꯕꯨꯗꯤ ꯈꯪꯉꯤꯗ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯀꯨꯜꯂ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯅ ꯏꯕꯣꯝꯆꯥꯒꯤ ꯃꯔꯝꯗ ꯍꯥꯏꯕ ꯀꯥꯎꯏ ꯕꯦꯝꯕꯦꯝꯆꯥꯅ ꯊꯦꯡꯂꯦ ꯆꯠꯂꯒꯦ ꯍꯥꯏꯔꯛꯏ ꯀꯨꯜꯂ ꯏꯕꯣꯝꯆꯥꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯒ ꯂꯩꯃꯤꯟꯅꯩ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯈꯪꯉꯤꯗꯅ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯥꯒꯁꯨ ꯈꯪꯅꯧ ꯃꯥꯁꯨ ꯍꯜꯂꯛꯑꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯌꯥꯒꯗ꯭ꯔꯣ ꯕꯦꯝꯕꯦꯝꯆꯥ ꯑꯗꯨꯗꯤ ꯐꯔꯛ ꯇꯥꯔꯅꯤꯌꯦ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯈꯪꯅꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯣꯏꯗ ꯀꯣꯟꯅ ꯈꯪꯅꯔꯣ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯂꯩꯍꯧꯔꯦ ꯍꯌꯦꯡ ꯂꯥꯛꯎꯀꯣ ꯍꯣꯏ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯀꯨꯜꯂ ꯏꯃꯨꯡꯗ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯕꯦꯝꯕꯦꯝꯆꯥꯁꯦ ꯑꯩꯅ ꯌꯨꯝ ꯍꯟꯕꯗ ꯑꯗꯨꯝ ꯄꯨꯈ꯭ꯔꯁꯤꯔ ꯈꯪꯗꯦꯗ ꯏꯃꯥꯁꯨ ꯃꯁꯥ ꯁꯣꯜꯂꯦ ꯏꯆꯦ ꯍꯣꯏꯁꯨ ꯌꯨꯝ ꯄꯥꯟꯅꯈ꯭ꯔꯦ ꯅꯨꯄꯤ ꯊꯤꯕꯗꯤ ꯆꯞ ꯆꯥꯔꯕꯅꯤꯅꯦ ꯃꯁꯤ ꯈꯪꯗꯅ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯕꯦꯝꯕꯦꯝꯆꯥꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯦ ꯊꯤꯔꯣꯅ ꯕꯦꯝꯕꯦꯝꯆꯥꯁꯦ ꯊꯦꯡꯅꯍꯜꯂꯤꯕꯅꯤꯅꯦ ꯅꯠꯇ꯭ꯔꯗꯤ ꯃꯥꯁꯨ ꯂꯥꯛꯑꯝꯃꯣꯏꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯉꯩ ꯏꯕꯣꯝꯆꯥ ꯂꯥꯛꯂꯦ ꯇꯨꯡꯗꯒꯤ ꯈꯪꯀꯧ ꯀꯧꯔꯛꯏ ꯀꯨꯜꯂ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯈꯪꯉꯤꯍꯦ ꯈꯪꯅꯤ ꯅꯪ ꯌꯥꯝ ꯈꯪꯂꯛꯈꯤꯅꯦꯕ ꯑꯗꯣ ꯅꯪꯒꯤ ꯕꯦꯝꯕꯦꯝꯆꯥꯗꯣ ꯂꯥꯛꯇ꯭ꯔꯣ ꯉꯁꯤꯗꯤ ꯂꯥꯛꯇꯗꯤ ꯀꯩꯅꯣ ꯆꯠꯈꯤꯗ ꯉꯥꯏꯔꯤꯌꯦ ꯅꯪꯕꯨ ꯑꯩ ꯉꯥꯏꯍꯜꯂꯝꯒꯦ ꯍꯥꯏꯗꯥꯏꯅꯦ ꯀꯩꯗꯧꯔꯕ ꯃꯥꯗꯣ ꯊꯕꯛ ꯂꯩꯌꯦ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯈꯪꯅꯔꯁꯦ ꯏꯕꯣꯝꯆꯥ ꯁꯨꯝ ꯄꯥꯈꯠꯄ ꯍꯦꯜꯂꯛꯂꯗꯨꯅ ꯀꯨꯜꯂꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯀꯨꯜꯂꯅ ꯁꯨꯛꯊꯥ ꯊꯥꯖꯔꯝꯗꯦ ꯏꯕꯣꯝꯆꯥꯅ ꯂꯛꯅꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯁꯨꯝ ꯈꯜꯂꯝꯃꯤ ꯃꯔꯨꯞ ꯅꯨꯄꯤꯗꯨꯅ ꯂꯥꯛꯄ ꯅꯪ ꯎꯔꯕ ꯑꯗꯨꯒ ꯃꯥꯅ ꯆꯠꯈꯤꯕꯁꯨ ꯅꯪ ꯎꯔꯕ꯭ꯔꯥ ꯑꯩꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯥꯛꯄ ꯊꯕꯛ ꯍꯦꯛ ꯍꯜꯂꯛꯄꯒ ꯊꯦꯡꯒꯦꯔ ꯉꯟꯒꯦꯔ ꯃꯥ ꯍꯦꯛꯇ ꯆꯠꯈꯤꯕ ꯃꯁꯤ ꯀꯩꯒꯤꯅꯣ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯃꯥꯅ ꯍꯥꯏꯔꯤꯕ ꯌꯨꯝ ꯈꯨꯜꯁꯨ ꯑꯃꯗ ꯂꯩꯇꯦ ꯅꯪ ꯑꯩ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯦ ꯄꯨꯜꯂꯛꯄꯅꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯗꯦ ꯀꯅꯥꯅꯣ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯗꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕ ꯅꯨꯄꯤꯗꯨꯕꯨꯗꯤ ꯅꯪ ꯊꯥꯖꯩ ꯅꯠꯇ꯭ꯔꯥ ꯀꯨꯜꯂ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ ꯃꯥꯅ ꯂꯥꯛꯄ ꯆꯠꯈꯤꯕ ꯉꯁꯤ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯈꯪꯗ꯭ꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯔꯨꯞ ꯍꯌꯦꯡꯁꯦ ꯅꯪ ꯆꯠꯈ꯭ꯔꯅꯣ ꯅꯪ ꯑꯣꯏꯅ ꯌꯨꯝꯁꯤꯗ ꯂꯩꯍꯧꯔꯣ ꯑꯗꯨꯒ ꯑꯩ ꯃꯆꯤ ꯑꯃꯗ ꯂꯨꯝꯗꯨꯅ ꯌꯦꯡꯂꯒꯦ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯌꯥꯅꯔꯝꯃꯤ ꯃꯕꯥꯅꯤ ꯅꯨꯃꯤꯠꯁꯤꯃ ꯄꯣꯊꯥꯔꯦ ꯅꯣꯡꯉꯥꯟꯕꯒ ꯀꯨꯜꯂ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯤ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯏꯕꯣꯝꯆꯥ ꯌꯥꯝꯅ ꯀꯤꯅ ꯃꯊꯟꯇ ꯅꯨꯄꯤ ꯑꯗꯨꯕꯨ ꯉꯥꯏꯔꯤ इखंग खंगौदना नुपी अदु युमदुदा चंगलक्ले इबोमचा स्वाई लावी नुपीदु सरू पोलांग ओइना उरमदे मसक मतौ यामना फजबी इचम चमजबी नुपी अमा ओइना उइ ए कुलदी आदा थबक चखी आइगी महु चखी सोमना कना ओ आई बेमबेमचा सोमसे इबोमचा सोइदना ओइरनी अदुदे होय माने आई कुलगी मरुप इबोमचा अदो कुल नत्रसु इबोमचागा वारी सुम सानबा याबा नत्रो लाना खनगुमसिको होय सोमदा फंबियो सोमदना कुला नुपी अदु ngaibida warami laklaroi da aini mana unaningidi ai leitre haiba ma khanglamgani ai gi marup ibomchadi mine sak phajaina khanjabagi wani phajabadi aini henbe aduna nupi dunadi pamlamoiba changlagida ai wari Kula yumda lakle somdana ibomchaga bud nupi aduga wari nungaina sari ibomcha phawba mikup kharadi bud nupi na haiba kaw ibomcha phawba mikup kharadi bud nupi ni haiba kawi kulana sum naksilakpada ibomchaga nupi amaga wari sanabagi makhol tarami kulla swai lawi kana ganone marup ibomchana wari sanarisibo bememchagi makhol sumale ai phaglang ahobadagi yenglaki marupna haibado chumbra haibado Kulana phaglang ahobadagi tumine yenglami ibomchaga saru polang amaga wari sanabadu urami aduga kulla adum wantakhirami bud nupi aduna wari su yam nungairi ai thengkre amuk chalage hoy
ꯅꯪꯒ ꯀꯨꯜꯂꯒꯁꯦ ꯌꯥꯝ ꯐꯩ ꯅꯕꯥꯅꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯅ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯃꯤꯀꯨꯞ ꯈꯔ ꯄꯣꯊꯥꯍꯜꯂꯤ ꯑꯩ ꯆꯠꯂꯦꯀꯣ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯏꯕꯣꯝꯆꯥ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯜꯂꯤ ꯀꯤꯕꯗꯤ ꯐꯔꯝꯃꯤ ꯏꯕꯣꯝꯆꯥ ꯀꯨꯜꯂꯕꯨ ꯉꯥꯏꯔꯝꯃꯤ ꯃꯔꯨꯞ ꯀꯨꯜ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯪꯉꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯑꯩ ꯊꯣꯛꯂꯒ ꯌꯦꯡꯉꯨꯈꯤꯒꯦ ꯏꯕꯣꯝꯆꯥꯅ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯊꯤꯔꯨꯕꯗ ꯀꯨꯜꯂ ꯌꯦꯅꯈꯥꯗ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯃꯤ ꯏꯕꯣꯝꯆꯥꯅ ꯀꯨꯜꯂꯕꯨ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯛꯂꯝꯃꯤ ꯀꯨꯜꯂꯅ ꯃꯔꯨꯞ ꯚꯨꯠ ꯚꯨꯠ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯎꯔꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤꯡꯗꯣ ꯅꯪꯁꯨ ꯊꯥꯖꯔꯕ꯭ꯔꯥ ꯃꯔꯨꯞ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯔꯨꯔꯤꯕ ꯅꯨꯄꯤꯗꯣ ꯚꯨꯠ ꯑꯣꯏꯔꯝꯃꯤ ꯑꯩꯅ ꯁꯥꯒꯠꯆꯔꯨꯔꯤꯕ ꯃꯪꯂꯥꯟꯁꯤꯡ ꯑꯁꯦ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯒꯅꯤꯀꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯃꯔꯨꯞ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯀꯨꯜꯂꯅ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯧꯖꯤꯛꯃꯛ ꯍꯥꯏꯗꯨꯅ ꯏꯕꯣꯝꯆꯥꯗ ꯍꯥꯏꯔꯝꯃꯤ ꯉꯥꯏꯈꯣ ꯃꯔꯨꯞ ꯅꯨꯄꯤꯗꯣ ꯚꯨꯠ ꯑꯣꯏꯖꯔꯕꯁꯨ ꯐꯠꯇꯕ ꯚꯨꯠꯇꯤ ꯅꯠꯇꯦ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯒꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯗꯨ ꯈꯪꯗꯣꯛꯂꯒ ꯍꯜꯂꯁꯤ ꯀꯩꯅꯣ ꯃꯔꯨꯞ ꯚꯨꯠꯅꯦ ꯈꯪꯂꯁꯤꯐꯥꯎ ꯍꯜꯂꯁꯤ ꯌꯥꯗ꯭ꯔꯤꯁꯤꯕꯣ ꯀꯔꯤ ꯑꯃꯨꯛ ꯈꯪꯅꯤꯡꯂꯤꯒꯦ ꯃꯥꯒꯤ ꯃꯔꯝꯗ ꯅꯪꯁꯨ ꯑꯩꯅ ꯍꯜꯂꯁꯤ ꯍꯥꯏꯕꯗ ꯌꯥꯗꯕꯗꯥꯏꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯟꯈꯤꯒꯨꯝꯁꯦ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯀꯅꯥꯒꯤ ꯊꯋꯥꯏꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯂꯒ ꯍꯟꯈꯤꯁꯦ ꯑꯣ ꯃꯔꯨꯞ ꯏꯕꯣꯝꯆꯥ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯇꯨꯝꯗꯅ ꯃꯕꯥꯅꯤ ꯈꯟꯅꯔꯝꯃꯤ ꯑꯩ ꯍꯌꯦꯡꯗꯤ ꯂꯥꯡ ꯑꯍꯤꯡꯕ ꯀꯩꯊꯦꯜꯗꯒꯤ ꯄꯨꯔꯛꯈꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯤ ꯃꯆꯤ ꯑꯃꯗ ꯀꯤꯔꯁꯦ ꯑꯗꯨꯒ ꯃꯥ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯀꯗꯥꯏꯗ ꯆꯠꯈꯤꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯦ ꯀꯨꯜꯂꯅ ꯍꯌꯦꯡꯗꯣ ꯑꯩ ꯑꯣꯏꯅ ꯊꯕꯛ ꯆꯠꯂꯒꯦ ꯃꯔꯨꯞ ꯅꯪ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯣ ꯃꯔꯨꯞ ꯑꯩꯒ ꯅꯨꯄꯤꯗꯨꯒꯗꯤ ꯉꯔꯥꯡ ꯈꯛꯇꯅꯤ ꯈꯪꯅꯕ ꯅꯪꯒꯗꯤ ꯀꯨꯏꯔꯕꯅꯤ ꯈꯪꯅꯕ ꯑꯗꯨꯅ ꯃꯔꯨꯞꯀ ꯂꯩꯔꯝꯃꯣ ꯃꯥꯒꯤ ꯃꯔꯝꯗ ꯋꯥ ꯍꯪꯂꯝꯃꯣ ꯑꯁꯦꯡꯕ ꯄꯨꯝꯕ ꯃꯔꯨꯞ ꯑꯩ ꯀꯤꯌꯦ ꯀꯤꯔꯤꯕ ꯅꯨꯄꯤꯗꯨꯅ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯖꯕꯗꯣ ꯃꯕꯥꯅꯤ ꯇꯨꯝꯊꯈ꯭ꯔꯦ ꯅꯣꯡꯉꯥꯟꯕꯒ ꯏꯕꯣꯝꯆꯥ ꯆꯥꯛ ꯆꯥꯗꯨꯅ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯏꯕꯣꯝꯆꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯎꯕꯗꯗꯤ ꯑꯀꯤꯕ ꯐꯥꯎꯗꯦ ꯏꯆꯝ ꯆꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯣꯏ ꯃꯣꯃꯣꯟꯇ ꯅꯣꯛꯏ ꯏꯪ ꯇꯞꯄꯤ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯏ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯀꯨꯜꯂꯥ ꯏꯕꯣꯝꯆꯥꯗꯤ ꯊꯕꯛ ꯆꯠꯈ꯭ꯔꯕꯣ ꯍꯥꯎ ꯆꯠꯈ꯭ꯔꯦ ꯃꯥꯗꯤ ꯃꯥꯁꯨ ꯌꯥꯝ ꯐꯩ ꯅꯪꯁꯨ ꯌꯥꯝ ꯆꯝꯃꯤ ꯃꯕꯥꯅꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯀꯨꯜꯂꯅ ꯃꯥꯒꯤ ꯃꯔꯝꯗ ꯋꯥ ꯍꯪꯂꯝꯃꯤ ꯁꯣꯝꯗꯅ ꯏꯕꯣꯝꯆꯥ ꯊꯕꯛ ꯉꯟꯅ ꯍꯜꯂꯛꯇꯨꯅ ꯑꯅꯛꯄꯗ ꯂꯩꯕ ꯃꯤꯁꯤꯡ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯔꯛꯂꯕ ꯑꯍꯜꯁꯤꯡꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯀꯌꯥ ꯍꯪꯂꯝꯃꯤ ꯑꯍꯜ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯔ ꯈꯪꯕ ꯑꯃ ꯌꯥꯎꯔꯝꯃꯤ ꯏꯕꯨꯡꯉꯣ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯣ ꯃꯤꯑꯣꯏ ꯈꯔꯅ ꯇꯝꯊꯤꯅ ꯍꯥꯠꯄꯤꯈꯤꯕ ꯂꯩꯁꯥꯕꯤꯅꯤꯅꯦ ꯃꯕꯨꯛ ꯃꯄꯥꯎ ꯇꯞꯆꯈ꯭ꯔꯕ ꯃꯥꯁꯦ ꯁꯤꯔꯦ ꯍꯥꯠꯄꯤꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯤ ꯑꯅꯝꯕꯅ ꯈꯪꯅꯩ ꯀꯤꯗꯅ ꯍꯥꯏꯗꯣꯛꯅꯗꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯈꯨꯔꯥ ꯃꯥꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯈꯛꯇ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯁꯤꯕꯨ ꯍꯥꯠꯇꯣꯏꯖꯥꯠꯂꯣ ꯍꯥꯠꯂꯣꯏ ꯅꯣꯏꯅ ꯃꯥꯕꯨ ꯂꯨꯅ ꯐꯖꯅ ꯇꯧꯕꯤꯔꯤꯈꯩ ꯀꯔꯤꯒꯨꯝꯕ ꯐꯠꯇꯅ ꯃꯥꯕꯨ ꯇꯧꯔꯨꯔꯕꯗꯤ ꯅꯣꯏꯅ ꯍꯥꯟꯅ ꯁꯤꯔꯝꯂꯅꯤ ꯁꯤꯗ꯭ꯔꯒꯁꯨ ꯅꯣꯏꯕꯨ ꯁꯣꯏꯅꯥꯏꯅꯕ ꯇꯧꯔꯝꯒꯅꯤꯅꯦ ꯑꯣ ꯑꯗꯨꯗꯤ ꯈꯨꯔꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯧ ꯁꯤꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯅꯤ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯋꯥꯅ ꯆꯠꯆꯕꯅꯤ ꯑꯐꯕ ꯃꯤ ꯊꯤꯔꯒ ꯋꯥꯔꯤ ꯁꯥꯖꯔꯒ ꯄꯣꯊꯥꯖꯔꯤꯕꯅꯤ ꯅꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤꯔ ꯀꯅꯥꯒꯤꯅꯣ ꯑꯃꯗꯤ ꯑꯣꯏꯈꯤꯕꯅꯤ ꯀꯥꯎꯔꯦ ꯑꯩꯁꯨ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯏꯕꯣꯝꯆꯥ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯂꯦ ꯀꯨꯜꯂꯥ ꯏꯕꯣꯝꯆꯥꯕꯨ ꯉꯥꯏꯔꯝꯃꯤ ꯃꯔꯨꯞ ꯀꯨꯜꯂꯥ ꯀꯝꯗꯧꯔꯦ ꯀꯔꯤ ꯈꯪꯍꯧꯏ ꯃꯥꯒꯤ ꯃꯔꯝꯗꯗꯤ ꯀꯩꯁꯨ ꯈꯪꯗꯦ ꯍꯥꯏꯁꯨ ꯍꯥꯏꯔꯝꯗꯦ ꯑꯗꯣ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯋꯥꯔꯤꯗꯤ ꯂꯤꯔꯝꯃꯤ ꯀꯩ ꯋꯥꯔꯤꯅꯣ ꯈꯪꯅꯕ ꯍꯪꯉꯨ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕꯤꯒꯤ ꯈꯪꯉꯤꯕꯨ ꯀꯩꯅꯣ ꯍꯥꯏꯌꯣ ꯋꯥꯔꯤꯗꯣ ꯃꯃꯥꯟꯅꯕꯤꯒꯤ ꯏꯕꯥꯅꯤꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯌꯨꯝꯅꯤ ꯍꯥꯏ ꯃꯃꯥꯟꯅꯕꯤ ꯎꯅꯕ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯌꯥꯝ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅꯅ ꯂꯩ ꯍꯥꯏ ꯃꯈꯥꯗꯤ ꯂꯣꯏꯔꯕꯣ ꯂꯣꯏꯗ꯭ꯔꯤꯍꯦ ꯍꯥꯟꯅ ꯇꯥꯈꯣ ꯅꯪꯁꯨ ꯕꯨꯠꯀꯤ ꯋꯥꯔꯤ ꯌꯥꯝ ꯈꯪꯅꯤꯡꯕ꯭ꯔꯕ ꯃꯪꯗ ꯎꯖꯅꯤ ꯅꯣꯡꯃ ꯃꯃꯥꯟꯅꯕꯤ ꯎꯅꯕ ꯂꯥꯛꯄꯗ ꯃꯃꯥꯟꯅꯕꯤꯗꯣ ꯂꯩꯔꯝꯈꯤꯗ꯭ꯔꯦꯌꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏ ꯑꯁ ꯂꯣꯏꯔꯕ ꯋꯥꯔꯤ ꯑꯗꯨꯅ ꯂꯣꯏꯗ꯭ꯔꯤ ꯃꯔꯨꯞ ꯅꯪ ꯌꯥꯝ ꯊꯨꯔꯕꯣ ꯋꯥꯔꯤꯁꯦ ꯈꯪꯅꯤꯡꯕꯗ ꯕꯨꯠ ꯅꯨꯄꯤꯗꯨꯗ ꯍꯪꯂꯨꯔꯒꯦꯔꯣ ꯑꯁ ꯃꯈꯥ ꯇꯥꯔꯛꯑꯣ ꯃꯥꯅ ꯍꯥꯏꯕꯗ ꯃꯃꯥꯟꯅꯕꯤꯗꯣ ꯃꯤꯑꯣꯏ ꯈꯔꯅ ꯐꯥꯔꯒ ꯄꯨꯈꯤ ꯍꯥꯏ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯅꯦꯁꯨ ꯍꯥꯏ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯗꯣ ꯍꯥꯠꯂꯒ ꯃꯐꯝ ꯈꯪꯗꯅ ꯐꯨꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯁꯨ ꯍꯥꯏꯅꯩ ꯃꯔꯨꯞ ꯃꯥꯗꯣ ꯌꯥꯝ ꯀꯞꯄꯤ ꯋꯥꯔꯤꯗꯨ ꯇꯝꯂꯒ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯀꯞꯄꯗꯣ
ꯑꯩ ꯃꯥꯁꯦ ꯂꯧꯕꯤꯔꯁꯤꯔ ꯈꯪꯗꯦ ꯚꯨꯠ ꯑꯣꯏꯔꯁꯨ ꯑꯦ ꯃꯔꯨꯞ ꯀꯨꯂꯥ ꯑꯁꯦꯡꯕꯅꯤ ꯃꯔꯨꯞ ꯃꯁꯛꯁꯨ ꯐꯖꯩ ꯃꯕꯨꯛꯁꯨ ꯐꯩ ꯃꯥꯒꯤꯕꯨ ꯇꯨꯃꯤꯟꯅꯗ ꯌꯦꯡꯂꯨꯗ꯭ꯔꯒ ꯂꯣꯏꯔꯦ ꯐꯔꯦ ꯐꯔꯦ ꯌꯨꯝ ꯍꯟꯈꯤꯕꯗ ꯄꯨꯔꯛꯑꯣ ꯑꯗꯣ ꯑꯩ ꯍꯥꯟꯅ ꯌꯨꯝ ꯆꯠꯂꯝꯃꯒꯦ ꯅꯕꯨꯛ ꯐꯠꯇꯕ ꯇꯧꯒꯅꯨꯍꯦ ꯃꯔꯨꯞ ꯅꯪ ꯏꯕꯣꯝꯆꯥꯅ ꯉꯥꯏꯈꯣ ꯃꯔꯨꯞ ꯅꯨꯄꯤꯗꯨꯅ ꯂꯤꯔꯝꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯃꯃꯥꯟꯅꯕꯤꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯃꯥꯒꯤ ꯋꯥꯔꯤ ꯑꯣꯏꯗꯣꯏꯅꯤ ꯀꯃꯥꯏ ꯑꯣꯏꯗꯣꯏꯕ ꯃꯔꯨꯞ ꯏꯕꯣꯝꯆꯥꯅ ꯉꯁꯥꯏ ꯑꯍꯜ ꯑꯗꯨꯅ ꯂꯤꯔꯛꯄ ꯋꯥꯔꯤ ꯑꯗꯨ ꯀꯨꯜꯂꯗ ꯂꯤꯔꯝꯃꯤ ꯀꯨꯜꯂꯒ ꯏꯕꯣꯝꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯟꯕꯒ ꯅꯨꯄꯤ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯥꯛꯄꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯂꯦ ꯑꯦ ꯉꯁꯤꯗꯤ ꯃꯕꯥꯅꯤꯃꯛ ꯂꯩꯔꯝꯃꯤꯅ ꯍꯣꯏ ꯑꯩꯗꯣ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯦꯅ ꯉꯁꯤꯗꯤ ꯄꯣꯊꯥꯔꯦ ꯐꯔꯦꯅꯦ ꯉꯁꯤꯗꯤ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯅꯤ ꯑꯩꯗꯤ ꯅꯕꯥꯅꯤꯒ ꯍꯦꯛ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯇꯩ ꯃꯐꯝꯗꯒ ꯆꯠꯈꯤꯗ꯭ꯔꯦ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯒ ꯃꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯍꯜꯂꯝꯗꯥꯏ ꯃꯇꯝ ꯌꯧꯔꯛꯄꯗ ꯀꯨꯜꯂꯒ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯏꯕꯣꯝꯆꯥꯅ ꯂꯪ ꯑꯍꯤꯡꯕ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯇꯨꯅ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯤꯖꯤꯗ ꯀꯤꯔꯝꯃꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯃꯇꯝꯁꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯕꯣꯝꯆꯥꯒ ꯀꯨꯜꯂꯒꯗꯨ ꯑꯌꯨꯛ ꯑꯉꯟꯕ ꯉꯥꯏꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯃꯔꯨꯞ ꯏꯕꯥꯅꯤꯅ ꯇꯧꯔꯤꯁꯤꯕꯨ ꯕꯨꯠ ꯅꯨꯄꯤꯗꯨ ꯈꯪꯉꯝꯃꯣꯏꯗ꯭ꯔꯣ ꯏꯕꯣꯝꯆꯥꯅ ꯈꯪꯗꯦ ꯃꯔꯨꯞ ꯍꯌꯦꯡ ꯂꯥꯏꯕꯛ ꯌꯦꯡꯂꯁꯦ ꯍꯣꯏ ꯃꯔꯨꯞ ꯑꯩꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯁꯦ ꯕꯨꯠ ꯅꯨꯄꯤꯗ ꯍꯥꯟꯅ ꯍꯦꯛ ꯅꯨꯡꯁꯤꯗꯀꯣ ꯁꯤꯁꯨ ꯑꯩꯅ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯂꯝꯂꯣꯏꯅꯦ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯥꯏꯅ ꯍꯥꯏꯔꯝꯃꯤꯅꯦꯕ ꯅꯪ ꯍꯣꯏ ꯃꯔꯨꯞ ꯑꯃꯔꯣꯝꯗ ꯈꯟꯖꯤꯜꯂꯨꯔꯕꯗꯤ ꯌꯥꯝ ꯀꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯇꯨꯝꯊꯈ꯭ꯔꯦ ꯅꯣꯡꯉꯥꯟꯐꯨꯡ ꯇꯧꯔꯛꯄꯗ ꯍꯧꯒꯠꯂꯛꯄꯗ ꯀꯨꯜꯂꯒ ꯏꯕꯣꯝꯆꯥꯒ ꯂꯪ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯏ ꯁꯨꯝ ꯂꯪꯗꯨ ꯄꯥꯏꯗꯨꯅ ꯐꯅ ꯁꯥꯡꯅ ꯂꯥꯛꯄꯅ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜ ꯑꯃꯒꯤ ꯃꯈꯥꯗ ꯌꯧꯔꯛꯂꯦ ꯃꯔꯨꯞ ꯑꯩ ꯁꯨꯝ ꯀꯤꯁꯜꯂꯛꯑꯦ ꯃꯐꯝ ꯑꯁꯤꯗꯤ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯅꯤ ꯏꯕꯥꯅꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯕ ꯊꯣꯛꯂꯕꯗꯤ ꯀꯅꯥꯝꯇꯅ ꯊꯤꯕ ꯈꯪꯂꯔꯣꯏ ꯏꯕꯥꯅꯤꯁꯨ ꯎꯆꯦꯛꯀꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯁꯔꯨ ꯃꯔꯛꯇ ꯂꯩꯅꯤꯀꯣ ꯃꯐꯝꯁꯤꯗ ꯏꯕꯣꯝꯆꯥꯅ ꯌꯥꯔꯦꯍꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯁꯨꯝꯅ ꯂꯪ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯀꯨꯜꯂꯒ ꯏꯕꯣꯝꯆꯥꯒꯅ ꯃꯐꯝ ꯑꯗꯨꯗ ꯈꯨꯠꯂꯥꯏ ꯂꯧꯗꯨꯅ ꯇꯧꯔꯒ ꯌꯦꯡꯂꯝꯃꯤ ꯂꯩꯕꯥꯛꯇꯨ ꯁꯨꯝ ꯇꯧꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯁꯦꯠꯂꯛꯄ ꯐꯤꯔꯣꯜ ꯏꯜꯂꯛꯄ ꯐꯤ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯐꯤꯗꯨꯒꯤ ꯃꯆꯤꯗ ꯏꯕꯣꯝꯆꯥꯅ ꯀꯤꯈꯤꯕ ꯂꯪ ꯑꯗꯨꯁꯨ ꯀꯤꯔꯝꯈꯤ ꯃꯕꯥꯅꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯐꯤꯔꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨ ꯌꯥꯎꯔꯝꯈꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯤꯔꯛꯄ ꯈꯨꯖꯤ ꯁꯤꯔꯛꯄ ꯂꯤꯛ ꯂꯩꯁꯤꯡ ꯑꯗꯨꯁꯨ ꯌꯥꯎꯔꯝꯈꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯗ ꯀꯨꯜꯂꯒ ꯏꯕꯣꯝꯆꯥꯒꯅ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯐꯖꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯂꯗꯨꯅ ꯄꯣꯂꯣꯏꯕꯤꯈꯤꯔꯝꯃꯤ ꯄꯣꯂꯣꯏꯔꯕ ꯃꯇꯨꯡꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯛꯈꯤꯗꯕ ꯑꯗꯨ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯁꯨꯝꯅ ꯀꯨꯜꯂꯒ ꯏꯕꯣꯝꯆꯥꯒ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯒ ꯊꯕꯛ ꯂꯣꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯏꯕꯣꯝꯆꯥ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯄꯥꯒ ꯃꯃꯥꯒꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯃꯄꯥꯁꯨ ꯃꯃꯥꯁꯨ ꯑꯍꯥꯟꯕꯗꯗꯤ ꯊꯥꯖꯔꯝꯗꯦ ꯀꯣꯟꯅꯗꯤ ꯊꯥꯖꯔꯝꯃꯤ ꯃꯇꯝ ꯀꯌꯥ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯕꯁꯨ ꯀꯨꯜꯂ ꯑꯃꯗꯤ ꯏꯕꯣꯝꯆꯥ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯥꯎꯔꯝꯗꯦ ꯑꯗꯨꯒ ꯀꯨꯜꯂꯒ ꯏꯕꯣꯝꯆꯥꯒꯁꯨ ꯄꯨꯟꯕ ꯂꯦꯞꯂꯝꯗꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯁꯦꯡꯕ ꯃꯔꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯅ ꯂꯩꯈꯤꯔꯝꯃꯤ